ꯑꯩꯈꯣꯏꯁꯦ ꯁꯔꯀꯥꯔ ꯁꯦꯝꯃꯨꯁꯦ ꯍꯥꯏꯔꯒ ꯄꯥꯋꯔ ꯒ꯭ꯔꯤꯗꯤꯒꯤ ꯇꯥꯏꯞꯇ ꯃꯌꯥꯝꯅ ꯎꯕꯁꯨ ꯌꯥꯎꯔꯤꯕ ꯁꯔꯀꯥꯔ ꯁꯦꯝꯃꯨꯁꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯇꯥꯟꯅꯔꯤꯅꯤ ꯑꯩꯈꯣꯏ ꯈꯟꯅꯔꯤꯅꯤ ꯁꯔꯀꯥꯔ ꯁꯦꯝꯕꯗꯨ ꯅꯠꯇꯦ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯔꯤꯁꯦ ꯃꯤꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯤꯌꯥꯔ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯂꯥꯛꯇꯕ ꯅꯠꯇꯦ ꯁꯦꯟꯇꯔꯗꯒꯤ ꯄꯩꯁꯥ ꯂꯥꯛꯇꯕ ꯅꯠꯇꯦ ꯂꯥꯛꯈꯤ PMJSYꯒꯤ ꯃꯈꯥꯗ ꯂꯝꯕꯤ ꯁꯦꯝꯅꯕ CRIFꯀꯤ ꯃꯈꯥꯗ ꯂꯝꯕꯤ ꯁꯦꯝꯅꯕ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯄꯤꯌꯥꯔꯒꯤ ꯁꯔꯀꯥꯔ ꯃꯅꯨꯡꯁꯤꯗ ꯇꯦꯟꯗꯔ ꯇꯧꯔꯒ ꯍꯥꯏꯗꯣꯛꯄꯁꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯁꯨ ꯀꯣꯏꯁꯟ ꯇꯧꯔꯤꯗꯤ MLA ꯃꯌꯥꯝ ꯄꯨꯜꯂꯒ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯄꯨ ꯇꯦꯟꯗꯔ ꯇꯧꯈꯤꯕ ꯂꯝꯕꯤ ꯃꯌꯥꯝꯗꯣ ꯍꯥꯏꯗꯣꯛꯄ ꯀꯩꯒꯤꯅꯣ ꯂꯩꯔꯤꯕ ꯁꯥꯏꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯈꯛꯇꯁꯨ ꯅꯠꯇꯦ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯇꯝꯄꯥꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯐꯝꯗ ꯑꯌꯥꯝꯕ ꯀꯦꯟꯗ꯭ꯔꯁꯤꯡ ꯑꯩꯒꯤ ꯏꯁꯥꯃꯛ ꯀꯦꯟꯗ꯭ꯔꯗꯁꯨ PMJSYꯒꯤ ꯃꯈꯥꯗ ꯌꯥꯎꯈꯤꯕ ꯇꯦꯟꯗꯔ ꯍꯧꯖꯤꯛꯄꯨ ꯍꯥꯏꯗꯣꯛꯇꯕ ꯍꯧꯖꯤꯛ ꯇꯨꯔꯦꯟ ꯄꯥꯠꯇꯒꯤ ꯆꯠꯄ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯅ ꯁꯤꯒꯤ ꯈꯦꯠꯅꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯇꯝ ꯑꯃꯗ ꯁꯔꯀꯥꯔ ꯂꯩꯔꯤꯉꯩꯗ ꯑꯃꯗ MLAꯒꯤ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔꯒꯤ ꯁꯔꯀꯥꯔꯗꯒꯤ ꯉꯝꯅꯕ ꯇꯧꯔꯒ ꯏꯂꯝꯕꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯄꯤꯌꯥꯔ ꯂꯩꯔꯤꯕ ꯃꯅꯨꯡꯁꯤꯗ ꯄ꯭ꯔꯖꯥꯅꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄꯗ ꯈꯔ ꯄꯤꯌꯥꯔ ꯂꯩꯕꯅ ꯍꯥꯏꯕ ꯑꯣꯏꯕ ꯉꯝꯗꯕ ꯑꯩꯈꯣꯏꯅꯁꯨ ꯄꯥꯋꯔ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯗꯥꯏꯇ ꯂꯧꯕ ꯉꯝꯗꯕ ꯃꯌꯥꯝ ꯂꯩꯕꯁꯦ ꯃꯁꯤꯒꯤ ꯑꯃꯥꯡꯕꯁꯤꯅꯤ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯐꯪꯁꯟ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯁꯔꯀꯥꯔ ꯁꯦꯝꯃꯨꯁꯦ ꯍꯥꯏꯔꯒ ꯄꯥꯋꯔ ꯒ꯭ꯔꯤꯗꯤꯒꯤ ꯇꯥꯏꯞꯇ ꯃꯌꯥꯝꯅ ꯎꯕꯁꯨ ꯌꯥꯎꯔꯤꯕ ꯁꯔꯀꯥꯔ ꯁꯦꯝꯃꯨꯁꯦ ꯍꯥꯏꯔꯒ ꯑꯩꯈꯣই ꯇꯥꯟꯅꯔꯤꯅꯤ ꯑꯩꯈꯣই ꯈꯟꯅꯔꯤꯅꯤ ꯁꯔꯀꯥꯔ ꯁꯦꯝꯕꯗꯨ ꯅꯠꯇꯦ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯔꯤꯁꯦ ꯃꯤꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯕꯅꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯌꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯔꯀꯥꯔꯕꯨ ꯁꯦꯝꯕꯤꯕ ꯃꯇꯝꯗ ꯁꯦꯝꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯂꯝꯕꯤ ꯐꯠꯇ꯭ꯔ ꯂꯝꯕꯤ ꯁꯦꯝꯕꯤꯌꯨ ꯏꯔꯥꯡꯁꯤꯅ ꯍꯧꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯁꯣꯊꯔꯤꯕ ꯃꯌꯥꯝꯁꯦ ꯁꯦꯟꯇꯔꯗꯒꯤ ꯄꯩꯁꯥ ꯊꯥꯗꯕꯤꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯕꯅꯣ ꯍꯥꯏꯕꯗꯨ ꯁꯦꯝꯕꯤꯌꯨꯕ ꯃꯁꯤꯗ ꯃꯄꯨꯔꯣꯏ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯕꯅꯣ ꯂꯧ ꯎꯕꯒꯤ ꯉꯥꯒꯤ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯁ꯭ꯀꯤꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯦꯟꯇꯔꯗꯒꯤ ꯏꯔꯥꯡ ꯇꯧꯕ ꯁ꯭ꯇꯦꯠꯅꯤ ꯍꯧꯖꯤꯛ ꯏꯀꯣꯅꯣꯃꯤꯛ ꯌꯥꯝꯅ ꯗꯥꯎꯟ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯤꯗ ꯄꯦꯀꯦꯖ ꯑꯃ ꯄꯤꯔꯒ ꯃꯁꯤꯒꯤ ꯃꯇꯦꯡ ꯇꯧꯕꯤꯌꯨꯕ ꯑꯗꯨ ꯁꯔꯀꯥꯔꯗ ꯆꯍꯤ 5 ꯂꯩꯔꯒ ꯁꯦꯝꯒ 10 ꯂꯩꯔꯒ ꯁꯦꯝꯕ ꯃꯇꯝ ꯁꯦꯝꯕꯁꯨ ꯍꯥꯏꯕꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯁꯤꯁꯨ ꯁꯦꯝꯂꯛꯇ꯭ꯔꯦ ꯑꯃꯒꯤꯁꯨ ꯃꯇꯦꯡ ꯇꯧꯗ꯭ꯔꯦ ꯑꯃꯒꯤꯁꯨ ꯃꯇꯦꯡ ꯇꯧꯗ꯭ꯔꯕꯅꯤꯅ ꯁꯔꯀꯥꯔ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯄꯨꯊꯈ꯭ꯔꯤꯕ ꯁꯣꯊꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯐꯨꯒꯠꯅꯕꯅꯦꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯁꯨ ꯍꯌꯦꯡ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ encourage tꯧꯕꯤꯌꯨ support tꯧꯕꯤꯌꯨ ꯍꯥꯏꯁꯦ ꯈꯔ ꯑꯃꯁꯨ ꯁꯣꯏꯅ ꯂꯩꯔꯝꯒꯅꯤ ꯁꯔꯀꯥꯔ ꯁꯦꯝꯒꯗꯕ ꯄꯥꯈꯠꯈꯤꯗꯅ ꯏꯔꯥꯡ ꯇꯧꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯁꯦꯝꯅꯤꯡꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯣꯊꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯄꯥꯟꯂꯣꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯗꯦꯜꯂꯤ ꯃꯨꯝꯕꯩꯗ ꯀꯣꯜꯀꯇꯥꯗ ꯕꯦꯡꯒꯂꯣꯔꯗ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯁꯣꯝꯗꯅ ꯑꯥꯃꯗꯥꯅꯤ ꯏꯁꯥꯒꯤ ꯂꯩꯕ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯃꯌꯥꯝꯗꯣ ꯏꯔꯥꯡꯁꯤꯅ ꯇꯥꯟꯕ ꯉꯝꯃꯛꯇ꯭ꯔꯕ ꯑꯉꯥꯡ ꯄꯣꯛꯊꯣꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯃꯅꯤꯄꯨꯔ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯁꯣꯛꯏꯁꯦ ꯀꯥꯏꯗ ꯍꯌꯦꯡꯒꯤ ꯌꯨꯝꯕꯤꯔꯣꯟ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯐ꯭ꯌꯨꯆꯔ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯁꯣꯛꯏ ꯃꯌꯥꯝꯁꯦ ꯉꯁꯥꯏꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯅꯨꯔꯨꯜꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕꯅ ꯁꯔꯀꯥꯔꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯒꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯇ ꯊꯕꯛ ꯇꯧꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯇ ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛ ꯇꯧꯕ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯔꯨꯕꯗꯒꯤ ꯃꯌꯥꯝ ꯁꯦꯂꯦꯛ ꯇꯧꯕ ꯌꯥꯎꯔꯦ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯃꯛꯇ ꯃꯌꯥꯝ ꯌꯥꯎꯔꯦ ꯁꯤꯗꯁꯨ ꯌꯥꯎꯔꯝꯒꯅꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯌꯥꯝ ꯑꯉꯥꯡꯁꯤꯡ ꯌꯥꯎꯔꯝꯒꯅꯤ ꯗꯤꯄꯦꯟ ꯇꯧꯔꯝꯕ ꯍꯥꯟꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯇ ꯗꯤꯄꯦꯟ ꯇꯧꯔꯝꯕ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯕ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯋꯥꯔꯤꯕꯁꯦ ꯇꯁꯦꯡꯅ ꯏꯃꯥ ꯏꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯁꯦꯝꯅꯤꯡꯕꯅ ꯏꯁꯥꯃꯛꯇ ꯌꯧꯔꯒ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯊꯥꯕ ꯂꯣꯏ ꯊꯥꯏꯌꯦꯕ ꯌꯨꯄꯤꯗ ꯊꯥꯕ ꯃꯨꯝꯕꯩꯗ ꯊꯥꯕ ꯗꯦꯜꯂꯤ ꯊꯥꯕ ꯕꯦꯡꯒꯂꯣꯔ ꯊꯥꯕ ꯒꯨꯋꯥꯍꯥꯇꯤ ꯊꯥꯕ ꯃꯄꯥꯟꯂꯣꯝꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯔ ꯑꯃꯨꯛ ꯆꯥꯎꯈꯠꯂꯕꯅꯤꯅ ꯐꯣꯔꯦꯟꯗ ꯑꯃꯨꯛ ꯆꯠꯄ ꯉꯝꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯋꯥꯅ ꯇꯥꯜꯂꯤꯕ ꯏꯃꯥ ꯏꯄꯥꯅ ꯋꯥꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯗ ꯑꯌꯥꯝꯕ ꯂꯩꯇꯦꯕ ꯑꯣꯜꯃꯣꯁ 70-80%ꯁꯦ ꯃꯄꯥꯟꯂꯣꯝꯗ ꯑꯗꯨꯝ ꯆꯠꯈꯤꯕ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤ ꯑꯉꯥꯡ ꯁꯦꯝꯕꯗꯒꯤ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯄꯨꯊꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯊꯕꯛ ꯁꯦꯟꯇ꯭ꯔꯦꯜꯗ ꯊꯕꯛ ꯐꯪꯗꯅ ꯄꯨꯁꯤꯜꯂꯛꯄ ꯃꯌꯥꯝ ꯌꯥꯎꯔꯦꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯁꯦꯝꯕ ꯑꯩꯈꯣꯏ ꯂꯦꯞꯄꯨꯝꯁꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯉꯁꯤ ꯅꯨꯡꯉꯥꯏꯔꯗꯤ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝꯁꯦ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯩ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯑꯇꯣꯞꯄ ꯒꯦꯝ ꯃꯥꯜꯂꯨꯔꯦ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕ ꯌꯥꯎꯔꯝꯕ ꯑꯟꯗꯔ 17ꯗ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕ ꯌꯥꯎꯗꯅ ꯂꯤꯂꯣ ꯁꯥꯟꯅꯕ ꯌꯥꯎꯗꯅ ꯉꯁꯤ ꯃꯤꯇꯩ ꯄꯥꯡꯍꯜꯂꯛꯇꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯁꯥꯟꯅꯍꯟꯕ ꯑꯌꯥꯕ ꯌꯥꯔꯛꯄꯁꯦ ꯌꯥꯝ ꯋꯥ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯏꯝꯐꯥꯜꯗꯒꯤ ꯃꯌꯥꯝ ꯏꯝꯐꯥꯜꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯥꯡꯍꯟꯕ ꯃꯤꯇꯩꯒ ꯇꯣꯉꯥꯟ ꯇꯤꯟꯅꯅ ꯑꯗꯨꯝ ꯂꯥꯛꯄ ꯖꯒꯥ ꯑꯃꯅꯤ ꯄꯥꯛ ꯎꯔꯛꯇꯦꯗꯤ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯌꯧꯔꯛꯄ 2002ꯗ ꯍꯦꯛ ꯌꯧꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥꯈꯩꯁꯦ ꯑꯌꯥꯝꯕꯅ ꯂꯥꯏꯔꯤꯛ ꯀ꯭ꯂꯥꯁ 8, 10, 12 ꯇꯝꯕ ꯑꯌꯥꯝꯕꯅ ꯃꯈꯥ ꯇꯝꯕꯁꯦ ꯌꯥꯝꯅ ꯏꯃꯥ ꯏꯄꯥ ꯑꯣꯏꯕꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯗꯦꯕ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛꯇ ꯅꯠꯇꯅ ꯁꯥꯟꯅ ꯈꯣꯠꯅꯕꯗꯁꯨ ꯑꯃꯗꯁꯨ ꯂꯣꯏꯅꯃꯛ ꯏꯟꯈꯠꯂꯛꯇꯅ ꯃꯌꯥꯝ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔ ꯑꯩꯒꯤꯗꯃꯛꯇ ꯗꯣꯛꯇꯔ ꯑꯣꯏꯕ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯃ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕ ꯌꯥꯎꯔꯦ ꯍꯧꯖꯤꯛ IAS ꯊꯥꯅꯤ ꯅꯠꯇ꯭ꯔꯒ MCA ꯊꯥꯅꯤꯅ ꯇꯌꯥꯔꯤ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯁꯤ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯑꯍꯣꯡꯕ ꯂꯥꯛꯄꯒꯤ ꯆꯞ ꯃꯥꯟꯅꯩꯗꯤ ꯅꯨꯄꯤ ꯅꯨꯄꯥ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ
ꯂꯩꯔꯤꯕ ꯃꯤꯇꯩꯒꯤ ꯖꯥꯇꯤꯗꯁꯨ ꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯕ ꯆꯠꯀꯗꯕꯅꯤꯅ ꯄꯥꯛꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯗꯦꯕ ꯑꯗꯨꯒꯤ ꯑꯍꯣꯡꯕ ꯂꯥꯛꯄꯁꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯂꯩꯕꯤꯔꯤꯕ ꯁꯃꯥꯖꯒꯤ ꯂꯨꯆꯤꯡ ꯂꯨꯆꯤꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯈ꯭ꯋꯥꯏꯗꯃꯛꯁꯨ ꯑꯩꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯈꯥ ꯇꯥꯔꯛꯅ ꯉꯁꯤꯒꯤ ꯖꯒꯥꯁꯦ ꯑꯩ ꯉꯁꯥꯏ ꯇꯥꯔꯝꯗ ꯂꯥꯛꯄꯗ ꯍꯥꯏꯕꯅꯤ ꯁꯦꯝꯒꯠꯄꯁꯦ ꯃꯃꯥꯡꯗ ꯑꯩꯅ ꯚꯣꯠ ꯀꯥꯗ꯭ꯔꯤꯉꯩꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯝꯒꯠꯂꯝꯕ ꯈꯣꯠꯂꯝꯕ ꯀꯦꯟꯗ꯭ꯔ ꯃꯥꯒꯤ ꯑꯩ ꯀꯦꯟꯗ꯭ꯔꯁꯨ ꯇꯣꯏ ꯂꯩ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟ ꯄꯨꯟꯕꯅꯤꯅ ꯀꯦꯟꯗ꯭ꯔꯁꯨ ꯇꯣꯏ ꯆꯠꯂꯦ ꯐꯪꯁꯟꯗꯤ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯋꯥꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯍꯣꯡꯕꯁꯨ ꯃꯌꯥꯝ ꯂꯩ ꯍꯥꯟꯅ ꯇꯧꯔꯝꯗꯕ ꯈꯣꯠꯂꯝꯗꯕ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯁꯤꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯃꯌꯥꯝꯁꯨ ꯈꯜꯂ ꯌꯦꯡꯕꯤꯌꯣꯗꯤ ꯏꯁꯤꯡ ꯆꯥꯎꯒꯤ ꯈꯪꯉꯝꯒꯅꯤ ꯑꯩ ꯏꯁꯥꯃꯛ ꯁꯤꯗ ꯂꯥꯛꯑꯝꯃꯤ ꯐꯦꯁꯕꯨꯛꯇ ꯂꯥꯛꯑꯝꯃꯤ ꯏꯁꯤꯡ ꯆꯥꯎꯈꯤꯕ ꯍꯦꯛ 2007ꯗꯒꯤ ꯚꯣꯠ ꯀꯥꯔꯛꯄꯗ ꯏꯁꯤꯡ ꯆꯥꯎꯈꯤꯕꯗꯣ ꯐꯅꯌꯥꯝ ꯐꯖꯅ ꯆꯥꯎꯈꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗꯁꯨ ꯆꯥꯎꯈꯤ ꯁꯤꯗꯁꯨ ꯆꯥꯎꯈꯤ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯀꯟꯅ ꯅꯩꯅꯔꯤꯉꯩ ꯐꯨꯒꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯃꯨꯛ ꯀꯣꯔꯣꯅꯥ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯣꯔꯣꯅꯥꯗꯣ ꯈꯔ ꯐꯔꯦ ꯀꯦꯟꯗ꯭ꯔꯒꯤ ꯃꯥꯏ ꯑꯣꯟꯁꯤꯜꯁꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯃꯨꯛ ꯚꯣꯠ ꯑꯃꯨꯛ ꯂꯥꯛꯑꯦ ꯚꯣꯠ ꯍꯦꯛ ꯑꯣꯏꯕꯒ ꯑꯅꯤꯁꯨꯕ ꯑꯩꯈꯣꯏ ꯀꯥꯔꯦ ꯑꯃꯨꯛ ꯀꯥꯔꯒ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕ ꯃꯤꯁꯦ ꯃꯄꯨꯡ ꯆꯞ ꯆꯥꯅ ꯐꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯌꯥꯝꯕ ꯍꯛꯁꯦꯜꯒꯤ ꯑꯦꯝꯕꯤꯄꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯗꯣꯅꯔꯤ ꯃꯌꯥꯝꯁꯤꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯇꯅ 60ꯒꯤ ꯃꯅꯨꯡꯗ 35 ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯥꯏꯗꯅ ꯍꯟꯗꯛꯇꯤ ꯀꯦꯟꯗ꯭ꯔꯗ ꯂꯩꯔꯤꯕ ꯄꯨꯂꯞ ꯁꯦꯝꯒꯗꯕ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯂꯝꯕꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯁꯪ ꯑꯃꯒꯤ ꯁꯪꯒꯗꯕ ꯃꯌꯥꯝꯁꯦ ꯁꯦꯝ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯕ ꯃꯇꯝꯁꯤꯗ ꯏꯔꯥꯡ ꯑꯃꯨꯛ ꯍꯧꯋꯦ ꯀꯥꯕꯗꯤ ꯀꯥꯔꯦ ꯇꯥꯡꯕꯅꯤꯃꯛ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯃꯇꯥꯎ ꯌꯥꯕꯁꯦ ꯇꯥꯡꯃꯨꯂꯨ ꯍꯛꯆꯜꯅꯤ ꯑꯍꯥꯟꯕ ꯀꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯔꯣꯅꯥꯁꯤꯁꯨ ꯍꯦꯟꯅ ꯖꯥꯊꯤꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯄꯗꯒꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯦ ꯀꯅꯥꯁꯨ ꯂꯥꯛꯄ ꯑꯩꯈꯣꯏ ꯊꯦꯡꯉꯣꯏ ꯁꯃꯥ ꯄꯤꯔꯛꯄꯗ ꯑꯣꯏꯅꯤ ꯁꯤ ꯇꯧꯁꯤꯅ ꯁꯤꯒꯤ ꯏꯔꯥꯡꯁꯤ ꯂꯣꯏꯁꯟꯁꯤ ꯅꯨꯡꯇꯤ ꯆꯥꯅ ꯂꯩꯁꯤ ꯍꯥꯏꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯔꯒ ꯑꯇꯩ ꯀꯅꯥꯁꯨ ꯂꯥꯛꯑꯣꯏ ꯗꯦꯜꯂꯤꯗꯒꯤ ꯑꯃꯗꯒꯤ ꯀꯅꯥꯁꯨ ꯂꯥꯛꯑꯣꯏ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯃꯨꯛ ꯁꯤꯒꯤ ꯃꯅꯤꯄꯨꯔꯁꯦ ꯁꯦꯝꯅꯕꯒꯤ ꯀꯅꯥ ꯂꯣꯏꯔꯣꯏ ꯑꯗꯨꯅ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯁꯦꯌꯔ ꯇꯧꯕꯤꯔꯒ ꯋꯥꯈꯜꯂꯣꯟ ꯐꯅꯕ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯀꯅꯥꯗ ꯌꯥꯎꯔꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇꯅꯤ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯗ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯣꯏꯁꯤꯟꯅꯕ ꯅꯠꯇꯅ ꯎꯄꯥꯏ ꯑꯃ ꯂꯩꯔꯁꯦ ꯁꯤ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯊꯪ ꯆꯍꯤꯁꯨ ꯇꯧꯅꯤ ꯃꯊꯪ ꯆꯍꯤꯁꯨ ꯁꯣꯏꯗꯅ ꯑꯩ ꯎꯔꯨꯞ ꯈꯨꯅꯧꯒꯤ ꯌꯨꯠ ꯀ꯭ꯂꯕꯇ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯍꯥꯏꯖꯔꯝꯒꯦ ꯃꯊꯪ ꯆꯍꯤꯁꯨ ꯑꯃꯨꯛ ꯀꯧꯕꯤꯔꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯌꯥꯎꯖꯒꯦ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯛꯄꯁꯦ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯀꯔꯤ ꯋꯥꯠꯂꯦ ꯍꯥꯏꯕꯁꯦ ꯀꯔꯤ ꯆꯥꯎꯈꯠꯂꯤ ꯀꯔꯤ ꯋꯥꯠꯂꯦ ꯍꯥꯏꯕꯁꯦ ꯃꯐꯝ ꯆꯠꯂꯀꯥꯟꯗ ꯎꯕ ꯐꯪꯉꯤ ꯈꯤꯇꯪ ꯏꯁꯥꯗꯁꯨ ꯂꯥꯛꯏ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯗꯤ ꯇꯥꯔꯝꯃꯦꯅ ꯃꯥꯏ ꯀꯦꯟꯗ꯭ꯔ ꯁꯤ ꯇꯧꯕ ꯉꯝꯃꯒ ꯑꯩꯒꯤ ꯑꯗꯨꯝ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯩ ꯀꯦꯟꯗ꯭ꯔ ꯂꯥꯛꯀꯥꯟꯗ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯁꯤ ꯉꯝꯃꯒ ꯑꯩꯒꯤ ꯑꯗꯨꯝ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣই ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯗꯤꯒꯥ ꯑꯃꯁꯨ ꯁꯥꯔꯤ ꯍꯥꯏꯕ꯭ꯔꯥ ꯊꯣꯟꯅꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯤ ꯑꯩꯒꯤꯁꯨ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯃꯃꯥꯡꯒꯤ ꯀꯥꯗ ꯏꯗꯤꯒꯥ ꯑꯃꯅ ꯊꯣꯟꯕꯅꯤ ꯀꯩꯅꯣꯝꯃ ꯌꯥꯅꯗꯕꯗꯒꯤ ꯑꯅꯧꯕ ꯂꯝ ꯑꯃ ꯂꯩꯔꯒ ꯑꯃꯨꯛ ꯊꯣꯛꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯖꯒꯥ ꯑꯃ ꯃꯤꯌꯥꯝꯗꯤ ꯃꯤꯗꯤ ꯌꯥꯝ ꯇꯥꯕ ꯖꯒꯥꯅꯗꯤ ꯁꯨꯛꯇ ꯄꯤꯛꯄ ꯃꯌꯥꯝꯐꯥꯜ ꯕꯦꯡꯒꯨꯜ ꯖꯒꯥꯗꯤ ꯌꯥꯝ ꯄꯤꯛꯏ ꯄꯣꯄꯨꯂꯦꯁꯟꯗꯤ ꯌꯥꯝ ꯇꯥꯕ ꯃꯐꯝꯗꯨꯗ ꯏꯗꯤꯒꯥ ꯑꯃꯐꯥꯎ ꯂꯩꯇꯕ ꯑꯩꯅ ꯃꯌꯥꯝꯐꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯏꯗꯤꯒꯥ ꯑꯃꯇꯪ ꯐꯖꯕ ꯑꯃꯇꯪ ꯁꯥꯒꯦ ꯃꯃꯥꯡ ꯇꯧꯔꯨꯕꯅꯤ ꯃꯃꯥꯡꯗ ꯍꯟꯗꯛꯀꯤ ꯚꯣꯠ ꯀꯥꯗ꯭ꯔꯤꯉꯩꯗ ꯐꯣꯟꯗ ꯂꯣꯏꯔꯀꯥꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯅꯕꯤꯕ ꯑꯃ ꯄꯦꯟꯅꯗꯕꯗꯒꯤ ꯂꯝꯗꯣ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛ ꯀꯟꯅ ꯃꯐꯝ ꯑꯃꯃꯨꯛ ꯃꯌꯥꯝ ꯂꯩꯀꯥꯏꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯛꯄ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯅ ꯊꯤꯕꯤꯔꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯑꯃꯨꯛ ꯎꯕ ꯐꯪꯉꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯍꯌꯦꯡ ꯍꯟꯗꯛꯀꯤ ꯏꯗ ꯂꯥꯛꯏꯕꯁꯤꯗ ꯑꯩꯈꯣꯏ ꯅꯃꯥꯖ ꯁꯣꯟꯅꯕꯅ ꯑꯗꯨꯗ ꯃꯄꯨꯅ ꯑꯩꯈꯣꯏꯗ ꯊꯧꯖꯥꯟꯕꯤꯔꯒꯗꯤ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯏꯗꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯅ ꯅꯃꯥꯖ ꯁꯣꯟꯒꯦꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯃꯌꯥꯝ ꯀꯦꯟꯗ꯭ꯔꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦ ꯃꯥꯒꯤꯁꯨ ꯑꯅꯧꯕ ꯑꯃ ꯁꯤꯗ ꯊꯣꯛꯂꯦꯅ ꯁꯤꯁꯤꯅꯤ ꯆꯥꯎꯈꯠꯄ ꯍꯥꯏꯔꯤꯁꯦ ꯆꯥꯎꯈꯠꯄꯗꯤ ꯏꯗꯤꯒꯥ ꯁꯥꯔꯒ ꯆꯥꯎꯈꯠꯄꯅꯤꯀꯣ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯑꯃꯒꯤ ꯉꯁꯤ ꯃꯤ ꯎꯁꯤꯜꯂꯛꯇꯣꯏꯕ ꯑꯃꯒꯤ ꯔꯦꯁꯄꯦꯛ ꯂꯩꯔꯛꯇꯣꯏꯕ ꯑꯉꯥꯡꯁꯤꯡ ꯉꯁꯥꯏ ꯇꯥꯃꯨꯂꯨꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯌꯨꯝꯗꯒꯤ ꯍꯥꯟꯅ ꯇꯧ ꯂꯥꯛꯀꯗꯕꯅꯦꯅ ꯍꯧꯖꯤꯛꯁꯨ ꯎꯅꯔꯝꯒꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯑꯉꯥꯡ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯑꯉꯥꯡꯒꯤ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯕꯅꯤ ꯀꯩꯒꯤꯅꯣꯗ ꯌꯨꯝꯒꯤ ꯋꯥꯈꯜꯂꯣꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯅꯤꯅ ꯍꯌꯦꯡ ꯉꯥꯡꯊꯣꯔꯛꯄ ꯈꯣꯠꯂꯛꯄꯗ ꯂꯣꯏꯅ ꯈꯦꯠꯅꯒꯅꯤꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯁꯦꯝꯗꯣꯛꯄꯁꯨ ꯉꯝꯃꯣꯏꯕ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯥꯡꯉꯤꯗꯤ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤꯉꯩꯗ ꯃദ്ꯔꯁꯥꯗ ꯅꯠꯇ꯭ꯔꯒ ꯃꯁꯖꯤꯠꯇ ꯑꯩꯒꯤ ꯏꯃꯥꯝ ꯑꯩꯒꯤ ꯆꯠꯀꯗꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯒꯤ ꯖꯥꯇꯤꯁꯤꯅ ꯀꯔꯤ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤꯉꯩꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃദ്ꯔꯁꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯖꯤꯠꯇꯒꯤ ꯇꯝꯊꯣꯛꯑꯒ ꯇꯝꯕꯤꯔꯒ ꯀꯩꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯁꯤ ꯌꯥꯝꯅ ꯐꯩꯌꯦꯕ ꯀꯩꯒꯤꯅꯣꯗ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯃꯀꯣꯛꯇꯨꯗ ꯑꯩꯒꯤ ꯏꯁꯂꯥꯝꯁꯤꯅ
si yai si haram ni si pai na je kham na di ayam ba phat ta si tan thai ma di pa kham ni adu ni ai na akoi kendra singa lei ba khara ma la san ko fior mo ni yu bi da ma da san ko fior mo ni adu ba se ta akoi ni puru mo sa ni mitai pa ma hari se adu ba lam da sa ro su lei ti adu ba se sa su ke ko ka ti sa ro su lei mitai pa ma hari puru se tong na ta ba akoi jati ne ba तौदबु इस्लाम दसबुगी हिंदुगी कोई ग्रुप हम करते मावो बोलेवा मुन्ने योगी अदुना सिगी फ्रूसे मुके यादे अदुगी हरो कोन करी मा हरो मुके यादे लेगी दुमई के दा अंगम बा मकोई मकोई तो से मुके गो अदु नौ नायबो कोई ता गुमसी नसी असाम के दोरी यु के दोरी मा तो ता गुमसे बा अकोई मणिपुर का ओंग कोई ना मरी मतावना आइदे कोई मरी लाना मितेगी ने कोई फ्रूसे तो वाला फ्रूसे कामा नुसी जन लेगे ले से अकोई से तो निकालना दो बा तरंग सी के पैसा dia mahal ni yang menuai sebenarnya soal Muslim orang Indonesia tahu tu projek cari ada apa dia sih dia ada cari mahal dua sarkar sulit sini mau ni lagi tahu tu yang ni support kita di situ sebenarnya tak sarkar sulit nak ni aku sih ada dulu ada nasi fungsi sih lagi kalau sih ni mereka di pasir tu dekat ganjang dia sih ada